ꯅꯪꯁꯨ ꯈꯜꯂꯨꯅꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯨꯝꯕ ꯑꯃꯗ ꯅꯣꯏꯅ ꯑꯦꯡꯒꯦꯖ ꯇꯧꯔꯛꯄꯗ ꯑꯩꯅ ꯌꯥꯔꯛꯂꯕ ꯑꯁꯦ ꯅꯪꯒꯤꯗꯃꯛꯇꯗꯤ ꯅꯥꯔꯩꯕꯛ ꯊꯝꯕ ꯌꯥꯝ ꯁꯥꯠꯂꯕꯅꯤ ꯑꯩꯁꯨ ꯏꯅꯦ ꯂꯩꯕꯥꯛ ꯂꯩꯅ ꯀꯟꯅ ꯍꯥꯏꯔꯛꯄꯗꯒꯤ ꯏꯁꯥꯒꯤ ꯑꯃꯥꯡ-ꯑꯇꯣꯡ ꯀꯔꯤꯝꯇ ꯌꯦꯡꯗꯅ ꯅꯪꯕꯨ ꯂꯨꯍꯣꯡꯉꯒꯦꯅ ꯐꯤꯔꯦꯞꯁꯦ ꯂꯦꯞꯄꯛꯄꯅꯦ ꯑꯩꯒꯤ ꯋꯥꯗꯤ ꯉꯁꯤꯃꯛ ꯆꯦꯜꯂꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯁꯤꯗ ꯂꯩꯔꯦ ꯁꯣꯝꯒ ꯑꯩꯒ ꯂꯝꯕꯥ ꯄꯥꯕꯗꯤ ꯑꯩꯅ ꯈꯔ ꯅꯣꯞꯄꯅꯤ ꯑꯗꯨꯒꯤꯗꯤ ꯌꯥꯝ ꯊꯤ ꯆꯨꯝꯃꯤ ꯅꯪ ꯌꯥꯝ ꯊꯤ ꯅꯣꯞꯄꯦ ꯑꯩꯒꯤ ꯌꯦꯡꯅꯕꯗꯗꯤ ꯑꯗꯣ ꯅꯪꯒꯤ ꯇꯅꯧꯒꯤ ꯈꯨꯗꯥꯡꯁꯤꯃꯗꯤ ꯑꯩ ꯌꯦꯡꯖꯕ ꯇꯥꯔꯦ ꯁꯤꯃꯗꯤ ꯑꯩꯒꯤ ꯑꯣꯏꯖꯔꯒꯦ ꯀꯩꯅꯣ ꯅꯪ ꯇꯩꯁꯦ ꯊꯥꯗꯣ ꯃꯤ ꯎꯔ ꯐꯖꯗꯦ ꯊꯥꯗꯣ ꯍꯥꯏꯕꯅꯦ ꯍꯩ ꯀꯩꯅꯣ ꯇꯧꯏꯗꯣ ꯊꯥꯗꯣ ꯍꯥꯏꯕꯅꯦ ꯊꯥꯗꯣ ꯍꯩ ꯊꯥꯗꯣ ꯌꯥꯝ ꯊꯨ ꯊꯥꯗꯣ ꯀꯅꯥꯅꯣ ꯁꯤꯅ ꯇꯟꯖꯥꯁꯤꯗ ꯄꯛꯈꯤꯗ꯭ꯔꯦꯗ ꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯔꯤꯍꯦ ꯍꯩ ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯍꯥ ꯂꯥꯛꯑꯣ ꯑꯩ ꯊꯤꯜꯂꯝꯒꯦ ꯂꯥꯛꯑꯣ ꯍꯣꯏ ꯁꯤꯗ ꯑꯝꯇ ꯂꯥꯛꯄꯤꯔꯣ ꯌꯥꯔꯦ ꯌꯥꯔꯦ ꯊꯝꯃꯒꯦ ꯂꯥꯛꯑꯣꯕ ꯑꯩ ꯊꯤꯟꯕꯤꯔꯝꯃꯒꯦ ꯂꯥꯛꯑꯣꯕ ꯌꯥꯔꯅꯤ ꯊꯤꯟꯕꯤꯗ꯭ꯔꯁꯨ ꯍꯦ ꯉꯥꯏꯈꯣꯅꯦ ꯑꯁ ꯃꯁꯤ ꯅꯨꯄꯤꯁꯤꯕꯨ ꯉꯥꯎꯗ꯭ꯔꯣꯕ ꯀꯩꯅꯣ ꯋꯥ ꯑꯝꯇ ꯐꯖꯅ ꯉꯥꯡꯅꯕ ꯌꯥꯗꯦꯕ ꯌꯥꯔꯦ ꯃꯥꯏꯀꯦꯜ ꯅꯪ ꯁꯨꯍꯟꯈ꯭ꯔꯣ ꯑꯩ ꯑꯗꯨꯝ ꯆꯠꯆꯈ꯭ꯔꯒꯦ ꯉꯥꯏꯈꯣꯅꯦ ꯅꯪ ꯄꯥꯝꯃꯤꯁꯦ ꯅꯌꯨꯝ ꯄꯥꯟꯕꯗꯣ ꯅꯠꯇ꯭ꯔꯣ ꯍꯥ ꯅꯪ ꯌꯨꯝ ꯌꯥꯝ ꯄꯥꯅꯤꯡꯉꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯂꯥꯛꯑꯣ ꯆꯠꯁꯤꯂꯣ ꯍꯣꯏ ꯌꯥꯝ ꯆꯥꯎꯈꯠꯄ ꯁꯣꯝꯁꯨ ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯗꯕꯤ ꯈꯨꯗꯥꯡ ꯄꯥꯏ ꯆꯤꯡꯉꯤꯗꯨꯕꯨ ꯊꯥꯗꯣ ꯊꯥꯗꯣ ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ ꯍꯩ ꯁꯤꯗ ꯑꯩꯒꯤ ꯅꯨꯡꯁꯤꯅꯖꯕ ꯆꯤꯡꯅꯤꯡꯉꯦ ꯆꯤꯡꯅꯤ ꯂꯧꯅꯤꯡꯉꯦ ꯂꯧꯅꯤ ꯂꯧꯅꯤꯡꯗ꯭ꯔꯦ ꯇꯣꯛꯀꯅꯤ ꯅꯪꯅ ꯊꯣꯛꯀꯩ ꯂꯩ ꯂꯥꯛꯑꯣ ꯆꯠꯁꯤꯂꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣꯕ ꯍꯣꯏ ꯑꯩꯗꯤꯅꯦ ꯃꯃꯥ ꯃꯄꯥ ꯌꯥꯅꯔꯒ ꯃꯐꯝꯁꯤꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯣꯏꯕ ꯌꯨꯝ ꯄꯨꯁꯟꯗꯣꯏꯕ ꯑꯩ ꯈꯨꯠꯇ ꯊꯥꯗꯣꯛꯑꯣ ꯈꯨꯠꯇ ꯊꯥꯗꯣꯛꯎꯅꯦ ꯂꯥꯛꯑꯣꯕ ꯍꯣꯏ ꯀꯥꯟꯗꯤ ꯅꯨꯄꯥ ꯅꯪ ꯈꯨꯗꯥꯡ ꯊꯥꯗꯣꯛꯑꯣ ꯑꯩꯒꯤꯗꯤꯅꯦ ꯃꯃꯥ ꯃꯄꯥ ꯆꯥꯎꯊꯣꯛ ꯆꯥꯎ ꯂꯦꯞꯄ ꯂꯩꯈ꯭ꯔꯕ ꯇꯥꯅꯤꯡꯗꯦ ꯂꯩꯀꯥꯏꯗ ꯂꯩꯃꯤꯟꯅꯔꯒ ꯅꯆꯟ ꯑꯣꯏꯅ ꯈꯟꯕ ꯉꯝꯗꯕ ꯅꯪꯒꯨꯝꯕꯗ ꯑꯩꯅ ꯂꯩꯕ ꯒꯥꯏꯌꯦ ꯊꯥꯗꯣꯏ ꯅꯪ ꯑꯩꯕꯨ ꯆꯪꯉꯥ ꯍꯥꯠꯀꯅꯨꯗ ꯊꯥꯗꯣꯏ ꯑꯩꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯊꯥꯗꯣꯛꯑꯗꯤ ꯊꯥꯗꯣꯛꯑꯗꯅ ꯑꯣꯏ ꯑꯥꯗ ꯅꯕꯨꯡꯉꯣꯝ ꯂꯩꯁꯤ ꯎꯕ꯭ꯔꯥ ꯃꯁꯤ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔꯁꯤꯕꯨ ꯂꯥꯛꯑꯦꯅꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯕ ꯀꯨꯏꯗ꯭ꯔꯤꯗ ꯍꯧꯖꯤꯛꯇ ꯌꯧꯔꯛꯄꯗ ꯉꯥꯏꯔꯤꯌꯦ ꯑꯅꯤꯁꯤꯅ ꯀꯅꯥꯅꯣ ꯑꯩꯁꯨ ꯈꯪꯗꯦꯗ ꯃꯣꯏꯅꯤ ꯈꯟꯅꯔꯝꯕꯗꯨꯗ ꯑꯩꯅ ꯁꯨꯝ ꯈꯝꯗꯣꯛꯄꯤꯔꯝꯕꯅꯦ ꯀꯩꯗꯧꯕꯩ ꯈꯟꯅꯩꯕ ꯍꯧꯖꯤꯛ ꯃꯇꯝꯗ ꯁꯟꯕ ꯋꯥꯏꯅꯗ꯭ꯔꯀꯥꯟꯁꯤꯗ ꯃꯣꯏꯅꯤꯒꯤꯁꯦ ꯁꯦꯜ ꯊꯨꯝ ꯇꯣꯟꯅꯕꯒꯤ ꯃꯥꯜꯂꯦ ꯁꯦꯜ ꯇꯣꯟꯕꯩꯗꯤ ꯃꯤ ꯍꯥꯟꯅꯕꯅꯤ ꯍꯦ ꯆꯠꯁꯤꯂꯥ ꯃꯁꯤ ꯐꯩ ꯐꯩ ꯃꯦꯝ ꯀꯥꯈꯠꯄꯤꯌꯣ ꯀꯩꯗꯧꯕꯩ ꯃꯅꯤꯡ ꯇꯣꯡꯗꯣꯏꯅꯣ ꯃꯃꯥꯡꯗ ꯐꯝꯃꯒ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯠꯁꯦ ꯍꯥꯏꯔꯒ ꯑꯣ ꯑꯩꯈꯣꯏꯅꯤꯗꯅꯤꯀꯣ ꯌꯥꯅꯤ ꯃꯃꯝ ꯐꯝꯁꯤ ꯂꯥꯛꯑꯣ ꯄ꯭ꯂꯤꯖ ꯑꯩ ꯇꯧꯒꯦ ꯃꯁꯤꯒꯤ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔꯁꯦ ꯈꯪꯒꯅꯤ ꯍꯩ ꯅꯪ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅꯤꯗꯅ ꯑꯩ ꯀꯅꯥꯅꯣꯁꯦ ꯃꯁꯛ ꯃꯨꯟꯅ ꯈꯪꯍꯟꯒꯦ ꯅꯪ ꯅꯨꯡꯉꯥꯏꯅꯦꯕ ꯅꯪ ꯑꯩ ꯀꯨꯟ ꯈꯪꯍꯟꯒꯦ Excuse me. ꯑꯝꯇ ꯆꯪꯒꯦ. ꯍꯣꯏ ꯅꯪ ꯌꯥꯝ ꯐꯥꯎꯔꯦꯅꯦ ꯅꯪ ꯍꯥꯠꯇꯣꯛꯎꯔꯣ ꯅꯪ ꯈꯪꯅꯤꯗ꯭ꯔꯥ ꯅꯪ